ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯡꯁꯤꯅꯀꯥꯗ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯕꯦꯝ ꯂꯨꯋꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯤ꯫ ꯇꯣꯝꯊꯤꯜꯅ "ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯤꯕꯣ? ꯑꯩꯅ ꯅꯨꯡꯁꯤꯅꯕ ꯅꯪꯅ ꯀꯩꯕꯨ ꯆꯥꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯅꯁꯨ ꯗꯥ ꯇꯣꯝꯊꯤꯜꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯤꯗꯤ"꯫ ꯃꯦꯝꯆꯥ ꯏꯁꯧ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯧꯗꯣꯔꯛꯏ꯫ "ꯍꯥꯏ ꯑꯇꯣꯝꯕ, ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯈꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯅꯨꯃꯤꯗꯥꯡꯗꯅ ꯃꯁꯤꯗꯩꯁꯤꯗ ꯏꯁꯩ ꯌꯦꯡꯕ ꯆꯠꯂꯤꯅꯤ, ꯑꯗꯨ ꯆꯠꯂꯤꯅꯤ, ꯑꯗꯥ ꯆꯠꯂꯤꯅꯦꯅ ꯄꯪꯆꯠꯇ ꯆꯠꯂꯤ꯫ ꯍꯧꯖꯤꯛ ꯄꯨꯡ 4 ꯇꯥꯔꯁꯤꯐꯥꯎ ꯍꯧꯒꯠꯂꯨ ꯌꯥꯗꯦꯕꯁꯦ"꯫ ꯇꯣꯝꯊꯤꯜ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ "ꯍꯧꯖꯤꯛꯀꯤꯗꯣ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅꯕ ꯃꯪ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯍꯦꯛ ꯍꯧꯗꯣꯔꯛꯏ꯫ ꯏꯃꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ"꯫ "ꯇꯥꯅꯤꯡꯗꯦ ꯍꯩ! ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯇꯨꯝꯅꯔꯤꯒꯦ? ꯅꯌꯥꯝꯕ ꯑꯁꯤꯗꯤꯅꯦ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯌꯥꯝꯅ ꯏꯜꯂꯤ꯫ ꯃꯊꯧ ꯃꯁꯛꯁꯨ ꯈꯪꯉꯤ꯫ ꯅꯪꯁꯨ ꯅꯌꯥꯝꯕ ꯑꯁꯤꯒꯤ ꯃꯇꯧ ꯇꯝꯖꯧꯅꯦ"꯫ "ꯏꯃꯥ ꯅꯪꯅ ꯀꯩꯒꯤꯅꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯑꯩꯒ ꯀꯝꯄꯤꯌꯔ ꯇꯧꯗꯨꯅ ꯁꯨꯝ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯥꯅ ꯄꯥꯏꯈꯣꯝꯕ, ꯑꯩꯅ ꯇꯣꯝꯊꯤꯜ, ꯀꯩꯁꯨ ꯃꯥꯟꯅꯕ ꯌꯥꯔꯣꯏ"꯫ "ꯌꯥꯔꯦ, ꯑꯩꯉꯣꯟꯗ ꯈꯗꯥꯡꯗꯣ ꯊꯥꯗꯔꯒ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯄꯥ ꯍꯣꯏ ꯅꯌꯥꯝꯕ ꯍꯣꯏ ꯉꯁꯥꯏꯅ ꯊꯕꯛ ꯆꯠꯈ꯭ꯔꯕꯅꯤ꯫ ꯅꯪꯗ ꯉꯥꯏꯔꯦ ꯃꯤꯔꯦꯝꯁꯦ ꯀꯣ꯫ ꯏꯃꯥꯁꯨ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯥꯛꯇꯣ ꯊꯤꯔꯒ ꯊꯝꯂꯝꯂꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯇꯣꯝꯊꯤꯜ ꯃꯊꯟꯇ ꯍꯥꯏꯖꯩ꯫ "ꯏꯄꯥꯅ ꯕꯤꯖꯤꯅꯦꯁꯃꯦꯟ, ꯏꯃꯥꯅ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ, ꯏꯌꯥꯝꯕꯁꯨ ꯒꯚꯔꯟꯃꯦꯟꯠ ꯖꯣꯕ ꯇꯧꯔꯤ꯫ ꯑꯩꯅ ꯌꯨꯝꯁꯤꯗ ꯃꯤꯔꯦꯝ ꯑꯣꯏꯔꯤ꯫ ꯍꯣꯏꯗ, ꯃꯤꯔꯦꯝ ꯑꯣꯏꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯁꯨ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯅꯕ ꯍꯦꯛ ꯀꯥꯏꯍꯜꯂꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯜ ꯃꯥꯅ ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯝꯉꯥꯟꯕꯤ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯄꯥꯏꯗꯨꯅ ꯌꯥꯏꯆꯦꯟꯕꯤꯕꯨ ꯏꯁꯤꯡ ꯁꯣꯛꯎꯅꯕ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯏ꯫ "ꯌꯥꯏꯆꯦꯟꯕꯤ! ꯌꯥꯏꯆꯦꯟꯕꯤ! ꯉꯔꯥꯡ ꯏꯁꯤꯡ ꯁꯣꯛꯄꯁꯦ ꯈꯔ ꯉꯟꯅ ꯆꯠꯁꯤꯀꯣꯅ ꯍꯥꯏꯅꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯔꯛꯇꯦꯕꯁꯦ꯫ ꯌꯥꯗ ꯇꯧꯔꯤꯅꯦ꯫ ꯅꯪꯒꯤꯗꯤꯅꯦ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯉꯥꯎꯁꯤꯟꯅꯕ ꯄꯥꯈꯪ ꯀꯌꯥ ꯄꯨꯈ꯭ꯔꯤꯗꯨꯒꯤꯅꯦ ꯈꯣꯡꯗꯨꯗ ꯑꯗꯨꯝ ꯐꯝꯅ ꯂꯩꯔꯝꯃꯅꯤ꯫ ꯑꯩꯈꯣꯏꯗꯪꯅꯅꯦ ꯑꯣꯟꯁꯤꯟꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦꯁꯦ꯫ ꯆꯠꯁꯤ ꯂꯥꯛꯑꯣ, ꯊꯦꯡꯈꯤꯅꯝꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯈꯨꯟꯒꯤ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯇꯣꯝꯊꯤꯜ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯏ꯫ ꯉꯥꯟꯕꯅ "ꯃꯗꯨꯒꯤ ꯀꯣꯛꯐꯥꯏ ꯆꯨꯕꯗꯨꯅ ꯊꯥꯔꯛꯏꯕ ꯂꯣꯀꯦꯁꯟꯗꯨꯕꯨ ꯌꯧꯗ꯭ꯔꯤꯕꯣ? ꯈꯔ ꯋꯥꯠꯂꯤ꯫ ꯑꯁ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯁꯤꯜꯂꯦꯗ꯫ ꯑꯔꯥꯞꯄꯗꯅ ꯆꯤꯡꯒꯤ ꯆꯤꯡ ꯉꯥꯛꯇ ꯎꯁꯤꯜꯂꯛ꯫ ꯐꯣꯟ ꯑꯝꯇ ꯇꯧꯁꯤꯜꯂꯣ"꯫ "ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯏ꯫ ꯇꯣꯡꯉꯤꯕ ꯅꯪ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯣ? ꯑꯁ ꯚꯥꯞꯀ ꯑꯣꯏꯗꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯟꯅꯕ ꯑꯊꯣꯏꯕꯗ ꯐꯣꯟ ꯇꯧꯏ꯫ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯄꯥꯏꯔꯛꯄꯒ ꯉꯥꯟꯕ ꯃꯆꯤꯟ ꯑꯗꯨ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ "ꯍꯦ ꯀꯣꯛꯐꯥꯏ ꯃꯥꯟꯕ! ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟꯕ ꯂꯣꯀꯦꯁꯟ ꯊꯥꯔꯛꯑꯒ ꯀꯤꯗꯅꯦꯞ ꯇꯧꯒꯦ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯃꯥꯡꯗꯅ ꯆꯤꯡꯒꯤ ꯆꯤꯡ ꯉꯥꯛꯇ꯫ ꯂꯝꯕꯤꯅ ꯃꯔꯣꯜ ꯑꯃ ꯑꯅꯤ ꯐꯥꯡꯕꯅꯦ꯫ ꯀꯔꯣꯝ ꯆꯠꯇꯣꯏꯅꯣ ꯈꯪꯗꯦ꯫ ꯆꯠꯂꯣꯍꯦ! ꯅꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯀꯩ ꯀꯥꯟꯗꯣꯏꯅꯣ? ꯊꯥꯛꯄ ꯋꯥꯅꯕꯅꯦ꯫ ꯂꯩꯔꯝꯃꯣꯏ, ꯊꯣꯔꯛꯀꯦ"꯫ ꯇꯣꯝꯊꯤꯜꯅ "ꯀꯩ ꯍꯥꯏꯔꯛꯑꯒꯦ"꯫ "ꯃꯃꯥ ꯂꯥꯛꯑꯒꯦꯌꯦ". ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯉꯥꯟꯕ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯉꯥꯏꯅ ꯉꯥꯟꯕ ꯇꯣꯝꯊꯤꯜꯗ ꯋꯥ ꯍꯥꯏꯔꯛꯏ꯫ "ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯕꯨ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯒ ꯂꯩꯔꯝꯒꯗ꯭ꯔꯣ? ꯈꯪꯗꯦꯗ ꯑꯩꯁꯨ ꯀꯌꯥꯝꯕꯨ ꯐꯖꯕ ꯂꯩꯔꯝꯅꯦꯒꯦ"꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯊꯣꯏ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯦꯛꯇꯤꯚꯥ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ "ꯆꯠꯁꯤ ꯂꯥꯛꯑꯣ, ꯌꯨꯝ ꯌꯧꯗꯧꯕꯁꯨ ꯌꯥꯝꯗꯤ ꯂꯥꯞꯇ꯭ꯔꯦ". ꯇꯣꯝꯊꯤꯜ ꯑꯃꯗꯤ ꯉꯥꯟꯕ ꯑꯊꯣꯏꯗ ꯌꯦꯡꯗꯨꯅ ꯇꯣꯝꯊꯤꯜꯅ "ꯑꯣ, ꯁꯤꯗꯤ ꯄꯨꯔꯥ ꯀꯣꯛꯐꯥꯏꯅꯤꯅ꯫ ꯀꯩꯗꯧꯔꯒꯦ? ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯆꯥꯗꯣꯏ ꯌꯦꯡꯉꯤꯗꯨꯅ"꯫ ꯉꯥꯟꯕꯅ ꯏꯝꯐꯥꯜ ꯂꯩꯔꯤꯀꯥꯟꯗꯗꯤ ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯁ꯭ꯃꯥꯔꯠ ꯌꯥꯝ ꯑꯣꯏꯕꯅꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯔꯝꯃꯤꯁꯤꯅ? ꯍꯥꯄꯦꯟ ꯃꯇꯠꯁꯤꯒ ꯃꯣꯖꯥ ꯐꯨꯔꯤꯠꯁꯤꯒ ꯃꯁꯝꯁꯤꯅ ꯏꯐꯥ ꯐꯥꯒꯩ ꯂꯥꯛꯏ꯫ ꯁꯤꯗꯕꯨ ꯀꯣꯛꯐꯥꯏ ꯀꯧꯗꯅ ꯀꯩ ꯀꯧꯗꯣꯏꯅꯣ? ꯑꯁ ꯌꯥꯔꯦ, ꯂꯥꯛꯑꯣ꯫ ꯏꯃꯥꯗꯣ ꯅꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯅꯦ ꯉꯥꯏꯍꯧꯔꯤꯅꯤ". ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯁꯣꯝꯗꯁꯨ ꯂꯝꯉꯥꯟꯕꯤ ꯑꯃꯗꯤ ꯌꯥꯏꯆꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯍꯟꯗꯛꯅ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯏ꯫ ꯉꯥꯟꯕ ꯍꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯅꯣꯛꯇꯨꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯑꯗꯨꯅ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯌꯥꯏꯆꯦꯟꯕꯤ ꯍꯣꯏꯗ ꯒꯥꯔꯤ ꯑꯗꯨ ꯊꯦꯡꯖꯤꯜꯂꯤ꯫ ꯌꯥꯏꯆꯦꯟꯕꯤꯅ "ꯑꯌꯣꯏꯃ! ꯑꯁ"꯫ ꯂꯝꯉꯥꯟꯕꯤꯅ "ꯌꯥꯏꯆꯦꯟꯕꯤ ꯁꯣꯛꯄ꯭ꯔꯣ? ꯑꯁ ꯁꯤꯗꯤ ꯏ ꯊꯣꯛꯑꯦ". ꯂꯝꯉꯥꯟꯕꯤ ꯇꯣꯝꯊꯤꯜ ꯍꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯧ ꯇꯧꯔꯤ꯫ "ꯍꯦ ꯍꯨꯏ ꯃꯥꯟꯕ ꯁꯥ! ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ?
ꯑꯁꯣꯛ ꯆꯥꯎꯅ ꯂꯝꯕꯤꯁꯤꯗ ꯆꯠꯂꯤꯁꯦ ꯉꯥꯟꯕꯅ ꯍꯦ ꯍꯧꯗꯣꯡ ꯃꯥꯟꯕꯤ ꯅꯣꯏꯗꯤ ꯒꯥꯔꯤ ꯂꯥꯛꯄꯁꯨ ꯎꯗ꯭ꯔꯥ ꯑꯅꯤ ꯑꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯟꯅꯔꯛꯏ ꯑꯊꯣꯏꯅ ꯌꯥꯔꯔꯣꯏ ꯈꯪꯗꯨꯅ ꯈꯥꯝꯗꯣꯔꯛꯏ ꯂꯝꯉꯥꯟꯕꯤ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯇꯣꯝꯊꯤꯜꯅ ꯌꯥꯝ ꯁꯛ ꯀꯥꯛꯅ ꯑꯁꯣꯛꯄꯕꯨ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯏꯁ ꯅꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯏꯃꯥꯟꯅꯕꯤꯁꯦ ꯁꯣꯛꯏꯁꯦ ꯎꯗ꯭ꯔꯣ ꯂꯝꯉꯥꯟꯕꯤꯒꯤ ꯃꯇꯨꯡꯗ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯤ ꯌꯥꯏꯁꯦꯟꯕꯤꯕꯨ ꯌꯦꯡꯂꯤ ꯇꯣꯝꯊꯤꯟ ꯌꯥꯏꯁꯦꯟꯕꯤꯒꯤ ꯅꯤꯡꯊꯤꯖꯕ ꯃꯁꯛ ꯑꯗꯨ ꯎꯔꯨꯕꯗ ꯋꯥ ꯍꯥꯏꯕ ꯐꯥꯎ ꯊꯣꯛꯈꯤꯗ꯭ꯔꯦ ꯅꯤꯡꯗꯨ ꯌꯩꯅ ꯆꯣꯏꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯁꯖꯤ ꯃꯤꯇꯥꯕꯨ ꯉꯝꯖꯕꯤ ꯃꯤꯁꯅ ꯗꯥꯕꯥꯔꯕꯤ ꯆꯤꯟꯕꯥꯟ ꯃꯥꯏꯊꯣꯡ ꯑꯗꯨꯗꯅ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯇꯣꯝꯊꯤꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯌꯥꯝ ꯁꯣꯛꯀꯦ ꯗꯣꯛꯇꯔ ꯆꯠꯁꯤꯔꯣ ꯌꯥꯅꯤꯗ ꯌꯥꯝꯅ ꯁꯣꯛꯇꯦ ꯌꯥꯏꯁꯦꯟꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯏ ꯊꯣꯛꯄ ꯎꯔꯒ ꯇꯣꯝꯊꯤꯟꯅ ꯅꯪ ꯈꯨꯗꯥꯡꯗ ꯏ ꯊꯣꯛꯏꯗꯨꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯌꯥꯏꯁꯦꯟꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯉꯥꯟꯕꯤꯕꯨ ꯆꯠꯂꯁꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯤ ꯍꯦ ꯍꯨꯏ ꯃꯥꯟꯕ ꯁꯥ ꯃꯇꯨꯡꯗꯗꯤ ꯀꯔꯤꯗꯣ ꯌꯦꯡꯉ ꯊꯧ ꯉꯥꯟꯕꯅ ꯐꯅꯤ ꯐꯅꯤ ꯃꯦꯗꯥꯝ ꯇꯣꯝꯊꯤꯜ ꯌꯥꯏꯁꯦꯟꯕꯤꯅ ꯁꯦꯛ ꯁꯦꯛꯇꯅ ꯆꯠꯂꯤꯗꯨ ꯎꯔꯒ ꯀꯧꯐꯥꯏ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯐꯥꯔꯃꯥꯁꯤꯒ ꯂꯩꯇ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯑꯃꯣ ꯃꯤ ꯁꯦꯛꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯤꯗꯥꯛ ꯂꯩꯔꯨꯁꯦ ꯌꯨꯝ ꯍꯥꯟꯅ ꯌꯧꯔꯛꯈꯤꯁꯤ ꯉꯥꯟꯕꯅ ꯅꯤꯄꯥꯁꯦ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯜꯂꯛꯄ ꯃꯥꯜꯂꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ ꯁꯣꯝꯗꯅ ꯏꯕꯣꯍꯜ ꯃꯦꯝꯆꯥꯗ ꯋꯥ ꯀꯟꯅ ꯍꯥꯏꯔꯤ ꯍꯩ ꯃꯃꯥ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅ ꯀꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯈꯤ ꯍꯣ ꯃꯃꯥꯟꯅꯕ ꯑꯊꯣꯏ ꯍꯣꯏꯗ ꯆꯠꯅꯤ ꯉꯁꯤꯗꯤ ꯑꯍꯤꯡ ꯃꯣꯏꯗ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤ ꯀꯥ ꯑꯃꯗꯤ ꯍꯦꯜꯂꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯤꯁꯥ ꯄꯁꯥꯁꯤ ꯆꯥꯔꯛꯇꯅ ꯃꯃꯥ ꯅꯁꯥꯁꯦ ꯈꯔ ꯋꯥꯔꯛꯎ ꯍꯣ ꯃꯣꯏ ꯕꯥꯒꯤꯁꯨ ꯅꯆꯥꯅꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯒ ꯎꯅꯕꯁꯦ ꯄꯥꯛ ꯐꯪꯗꯦꯅꯦ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯆꯠꯈ꯭ꯔꯤꯗꯣ ꯉꯥꯟꯕꯁꯨ ꯌꯥꯎꯈꯤꯕꯅꯤ ꯂꯨꯅ ꯇꯤꯟꯅꯕ ꯑꯣꯏꯕꯗꯨꯗ ꯆꯠꯍꯟꯈꯤꯕꯅꯤ ꯄꯥꯏꯈꯣꯝꯕꯁꯨ ꯆꯪꯂꯛꯇꯨꯅ ꯕꯕꯥ ꯑꯩꯈꯣꯏ ꯅꯥꯎꯁꯦ ꯕꯕꯥꯒꯤ ꯊꯕꯛꯇꯨꯗ ꯌꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯅꯥꯎꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯦ ꯑꯆꯧꯕ ꯍꯌꯦꯡ ꯃꯥ ꯍꯜꯂꯒ ꯋꯥꯔꯤ ꯁꯥꯔꯛꯀꯦ ꯁꯣꯝꯗꯅ ꯁꯅꯥꯖꯥꯎꯕꯤ ꯃꯆꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯍꯤꯒꯥꯏ ꯌꯩꯕꯤꯔꯤ ꯏꯃꯥ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯅꯥꯏ ꯁ꯭ꯋꯥꯏꯗꯔꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯥꯏꯁꯦꯟꯕꯤꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯍꯦꯟꯕ ꯆꯪꯂꯛꯇꯨꯅ ꯏꯆꯦꯗ ꯒꯥꯔꯤ ꯊꯝꯂꯝꯃꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯕ ꯑꯩ ꯐꯨꯔꯨꯒꯦꯕ ꯍꯥꯏ ꯇꯣꯝꯕ ꯅꯪꯁꯦ ꯃꯤ ꯐꯨꯠꯅꯤꯡꯗꯅ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯣ ꯏꯆꯦꯁꯦ ꯁꯤꯔꯝꯃꯣ ꯀꯃꯥꯏ ꯇꯧꯅꯤ ꯏꯕꯨꯡꯉꯣ ꯎ ꯄꯥꯡ ꯁꯨꯗꯕ ꯃꯆꯥꯅꯤ ꯃꯤꯅ ꯍꯥꯏꯅꯍꯟꯒꯅꯨꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯑꯁꯤ ꯉꯥꯛꯇꯅꯤ ꯏꯕꯨꯡꯉꯣ ꯏꯆꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯧꯔꯛꯏ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯧꯔꯛꯏꯁꯤꯅ ꯑꯩ ꯌꯦꯡꯒꯦ ꯍꯦꯟꯕ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯥꯡꯕ ꯃꯇꯝꯗ ꯑꯊꯣꯏ ꯍꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯦꯟꯕꯅ ꯗꯥ ꯊꯣꯏ ꯀꯩ ꯂꯩꯔꯒꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯣꯏ ꯆꯦꯒꯤ ꯍꯤꯗꯥꯛ ꯊꯤꯜꯂꯛꯄꯅꯤ ꯁꯅꯥꯖꯥꯎꯕꯤꯁꯨ ꯊꯣꯛꯂꯛꯏ ꯏꯕꯨꯡꯉꯣ ꯑꯊꯣꯏ ꯀꯩ ꯂꯩꯔꯦ ꯏꯅꯦ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯊꯤꯜꯂꯛꯄꯅꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯒ ꯅꯈꯣꯏꯅꯔꯣ ꯒꯥꯔꯤꯅ ꯊꯦꯡꯖꯤꯜꯂꯤ ꯍꯥꯏꯔꯤꯗꯨꯕꯣ ꯇꯣꯝꯊꯤꯟꯅ ꯏꯅꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ ꯉꯥꯟꯕꯅ ꯏꯅꯦ ꯍꯥꯏꯖꯤꯟꯅꯕꯒ ꯅꯠꯇꯦ ꯑꯁꯦꯡꯕ ꯁꯣꯏꯈꯤꯕꯅꯤ ꯍꯦꯟꯕꯅ ꯃꯁꯤꯒꯤ ꯀꯤꯡꯕꯣꯟ ꯃꯥꯟꯕꯁꯦ ꯃꯃꯥꯏꯁꯦ ꯀꯤꯠꯅꯦꯛ ꯊꯤꯟꯖꯤꯟꯕ ꯏꯃꯥꯒꯤ ꯍꯦꯟꯕ ꯀꯩꯒꯤꯅꯣ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯗꯣ ꯏꯕꯨꯡꯉꯣ ꯆꯪꯉꯛꯎ ꯐꯤꯗꯥꯁꯨ ꯑꯃꯠꯇ ꯊꯥꯗꯦ ꯍꯦꯟꯕ ꯐꯤꯗꯥ ꯄꯨꯊꯣꯔꯛꯎ ꯇꯣꯝꯊꯤꯜ ꯑꯊꯣꯏꯗ ꯈꯨꯖꯤꯟꯅ ꯁꯤꯛꯏ ꯑꯊꯣꯏꯅ ꯏꯅꯦ ꯑꯩꯈꯣꯏ ꯌꯥꯏꯁꯦꯟꯕꯤꯕꯨ ꯑꯃꯨꯛꯇ ꯎꯅꯒꯦ ꯅꯆꯟꯗꯤ ꯍꯧꯖꯤꯛꯇ ꯄꯣꯊꯥꯈꯤꯗ ꯉꯥꯏꯔꯤꯅꯦ ꯉꯁꯥꯏꯗꯒꯤ ꯃꯈꯣꯡꯗꯣ ꯆꯤꯛꯑꯦꯅ ꯇꯧꯔꯝꯕꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯑꯣ ꯍꯣꯏ ꯏꯅꯦ ꯍꯤꯗꯥꯛꯁꯦ ꯁꯤꯗ ꯂꯩꯔꯦ ꯏꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯏ ꯑꯊꯣꯏꯅ ꯉꯁꯥꯏꯅ ꯑꯩꯅ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯅꯤꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀꯃꯥꯏꯅ ꯎꯅꯍꯜꯂꯛꯀꯅꯤ ꯉꯥꯟꯕꯁꯨ ꯃꯇꯦꯡ ꯄꯥꯡꯂꯛꯏ ꯉꯁꯤ ꯈꯛ ꯊꯦꯡꯅꯕꯁꯤꯗ ꯂꯩꯅꯥꯗꯤ ꯐꯖꯅ ꯍꯦꯟꯖꯤꯜꯂꯦ ꯇꯣꯝꯊꯤꯟ ꯃꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯒ ꯆꯪꯗꯦ ꯉꯁꯥꯏ ꯌꯥꯏꯁꯦꯟꯕꯤꯅ ꯃꯉꯣꯟꯗ ꯏꯀꯥꯏ ꯌꯦꯡꯂꯛꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈꯤꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯊꯤꯟ ꯑꯊꯣꯏꯗ ꯌꯥꯏꯁꯦꯟꯕꯤꯒꯤ ꯑꯅꯥꯕ ꯑꯗꯨ ꯍꯪꯉꯨꯁꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤ ꯑꯊꯣꯏꯅ ꯃꯁꯤ ꯉꯥꯎꯇ꯭ꯔꯪ ꯐꯩꯗ꯭ꯔꯪ ꯇꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯉꯥꯟꯕꯅ ꯅꯪꯁꯨ ꯃꯤꯅ ꯍꯥꯏꯔꯗꯤ ꯀꯣꯛ ꯌꯥꯔꯣꯗꯅ ꯑꯩꯈꯣꯏꯗꯪ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯅ ꯉꯔꯥꯡꯒꯤ ꯃꯃꯥꯟꯅꯕꯤꯗꯣ ꯑꯗꯨ ꯌꯥꯎꯍꯜꯂꯒ ꯆꯠꯂꯁꯨ ꯌꯥꯕꯗꯨꯕꯨ ꯑꯊꯣꯏꯅ ꯑꯃꯕꯨ ꯍꯥꯏꯅꯕ ꯉꯝꯗ꯭ꯔꯤ ꯅꯪ ꯑꯃꯨꯛ ꯌꯥꯎꯔꯛꯑꯕ ꯑꯊꯣꯏ ꯂꯝꯉꯥꯟꯕꯤꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯏ
ꯗꯥ ꯊꯣꯏ ꯀꯩ ꯂꯩꯔꯒꯦ? ꯂꯧꯉꯥꯟꯕꯤ, ꯌꯥꯏꯁꯤꯟꯕꯤ ꯍꯣꯏꯗ ꯑꯅꯥꯕ ꯍꯪꯕ ꯑꯝꯇ ꯆꯠꯂꯨꯁꯦ. ꯑꯩꯈꯣꯏꯗꯪ ꯆꯪꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ. ꯅꯣꯏꯗ ꯂꯥꯛꯄ ꯍꯨꯏ ꯑꯅꯤꯗꯨꯒꯔꯣ? ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯍꯨꯏ ꯑꯅꯤꯁꯤꯒꯅꯤ. ꯉꯥꯟꯕꯅ ꯑꯩꯈꯣꯏꯕꯨ ꯍꯨꯏ ꯀꯩꯅ ꯍꯥꯏꯅꯦ? ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟꯗꯨ ꯊꯝꯅꯈꯤ. ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯏꯁꯦꯟꯕꯤ ꯍꯣꯏꯗ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏ ꯂꯝꯉꯥꯟꯕꯤꯅ. ꯌꯥꯏꯁꯦꯟꯕꯤ, ꯌꯥꯏꯁꯦꯟꯕꯤ, ꯀꯅꯥꯅꯣ? ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯆꯪꯉꯛꯑꯣ. ꯅꯣꯏ ꯃꯥꯡꯒꯣꯟꯁꯤꯗ ꯂꯩꯔꯝꯃꯣ, ꯑꯩ ꯆꯪꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤ. ꯉꯥꯟꯕ ꯑꯊꯣꯏꯗ ꯋꯥ ꯍꯥꯏꯔꯛꯏ. ꯎꯈ꯭ꯋꯥꯏ, ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯌꯥꯝ ꯂꯩꯔꯝꯃꯤꯅꯦ. ꯑꯩꯈꯣꯏꯅ ꯈꯜꯂꯨꯁꯤꯒ ꯑꯣꯟꯅꯔꯝꯃꯤ. ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯀꯣꯏꯖꯔꯒꯦ. ꯅꯪ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨ. ꯆꯠꯂꯣꯍꯦ, ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯅꯪ ꯅꯁꯥꯅ ꯍꯥꯏꯖꯧ, ꯑꯩꯗꯤ ꯉꯝꯃꯣꯏ. ꯇꯣꯝꯊꯤꯜꯅ. ꯌꯥꯔꯤꯕ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯃꯤ ꯃꯌꯨꯝꯁꯤꯗ. ꯉꯥꯟꯕꯅ. ꯌꯥꯝ ꯄꯛꯆꯩꯀꯣ. ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯅꯨ. ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯖꯒꯦ ꯇꯧꯕꯁꯤꯗ. ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯂꯝꯉꯥꯟꯕꯤ ꯌꯥꯏꯁꯦꯟꯕꯤꯕꯨ ꯁꯝꯗꯨꯅ ꯄꯨꯊꯣꯔꯛꯏ ꯇꯣꯝꯊꯤꯜꯅ. ꯇꯣꯝꯊꯤꯜ, ꯌꯥꯏꯆꯦꯟꯕꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯟ ꯀꯟꯅ ꯀꯟꯅ ꯆꯣꯡꯂꯛꯏ. ꯌꯥꯏꯆꯦꯟꯕꯤꯅ. ꯗꯥ ꯊꯣꯏ, ꯅꯣꯏꯗꯤ ꯉꯁꯥꯏꯗꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯕꯣ? ꯐꯤꯗꯥꯁꯨ ꯑꯃꯠꯇ ꯊꯥꯕꯤꯔꯝꯗ꯭ꯔ ꯃꯥꯜꯂꯦ. ꯇꯣꯝꯊꯤꯜꯅ. ꯌꯥꯅꯤ, ꯑꯩꯈꯣꯏ ꯂꯦꯞꯄꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ. ꯑꯊꯣꯏꯅ. ꯑꯩꯈꯣꯏꯗꯤ ꯂꯦꯞꯄ ꯋꯥꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯛ ꯑꯗꯨ ꯊꯥꯗꯨꯅ ꯐꯝꯃꯤ ꯇꯣꯝꯊꯤꯜꯅ. ꯉꯔꯥꯡ ꯍꯤꯗꯥꯛ ꯄꯤꯔꯝꯕꯅꯤ ꯏꯃꯥꯗ. ꯏꯃꯥꯅ ꯍꯥꯏꯔꯛꯑꯦ. ꯈꯔ ꯐꯔꯕꯣ? ꯉꯥꯟꯕꯅ. ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯥꯟꯅꯖꯧ, ꯑꯩꯈꯣꯏꯒꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦ. ꯂꯝꯉꯥꯟꯕꯤꯅ. ꯁꯛꯇꯥ ꯑꯁꯤꯒ. ꯁꯛꯀꯤ ꯋꯥꯗꯤ ꯑꯗꯨꯝ ꯌꯥꯕꯅꯤ. ꯇꯣꯝꯊꯤꯜ ꯌꯥꯏꯆꯦꯟꯕꯤꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯩ. ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯑꯊꯣꯏꯅ. ꯃꯤ ꯃꯃꯤꯠ ꯄꯩꯕ ꯌꯥꯎꯅꯗꯧꯔꯤ. ꯇꯣꯝꯊꯤꯜ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏꯕ ꯈꯪꯖꯤꯜꯂꯒ. ꯀꯅꯥꯅꯣꯅꯦ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯑꯊꯣꯏꯅ. ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ ꯍꯥꯏꯗꯨꯅꯤꯅꯦ. ꯉꯥꯟꯕꯅ. ꯅꯪꯒꯤ ꯍꯨꯔꯥꯟꯕꯒꯤ ꯋꯥꯔꯤꯒ ꯇꯣꯛꯈꯣ, ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ. ꯗꯥꯔꯂꯤꯡ, ꯑꯩꯈꯣꯏ ꯉꯁꯤ ꯌꯨꯝꯗ ꯍꯟꯗꯣꯏꯅꯦ. ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯝꯇ ꯄꯤꯔꯧꯗꯅ. ꯗꯥꯔꯂꯤꯡ ꯀꯥꯏꯅ, ꯁꯛꯁꯤꯒ. ꯁꯛꯄꯨꯗꯤ ꯅꯪꯅ ꯍꯦꯜꯂꯤꯗ ꯐꯖꯕ. ꯅꯪꯅ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯌꯥꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯀꯣꯛꯐꯥꯏꯗꯤ ꯂꯧꯔꯒꯦ. ꯇꯣꯝꯊꯤꯜ, ꯅꯪꯒꯤꯁꯨ ꯐꯣꯟ ꯅꯝꯕꯔꯗꯣ ꯂꯧꯖꯔꯣ, ꯑꯩꯒꯤꯗꯤ ꯌꯥꯔꯅꯤ. ꯑꯊꯣꯏꯅ. ꯃꯣꯏꯒꯤꯁꯦ ꯑꯩꯈꯣই ꯂꯩꯗꯅ ꯏꯀꯥꯏꯔꯅꯤ. ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯂꯩꯁꯤ ꯂꯥꯛꯑꯣ. ꯉꯥꯟꯕꯅ. ꯂꯥꯛꯑꯣꯍꯦ ꯗꯥꯔꯂꯤꯡ, ꯑꯩꯈꯣꯏꯁꯨ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ. ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ, ꯗꯥꯔꯂꯤꯡ ꯀꯥꯏꯅ. ꯃꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯂꯩꯈꯤ. ꯌꯥꯏꯆꯦꯟꯕꯤ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩ. ꯏꯃꯥ ꯍꯣꯏꯗꯤ ꯂꯩꯇ꯭ꯔꯣ? ꯀꯩ ꯆꯠꯈꯤꯒꯦ? ꯊꯕꯛ ꯆꯠꯊꯣꯛꯈꯤ. ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯌꯨꯗꯅ. ꯂꯥꯟꯅ ꯈꯟꯅꯨꯀꯣ, ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯁꯤ ꯇꯧꯕꯅꯤ. ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗꯤꯌꯦ. ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ ꯐꯣꯟ パイꯗꯕ ꯂꯩꯁꯥꯕꯤꯕꯨ ꯂꯩꯔꯤꯕ꯭ꯔꯥꯅꯦ? ꯑꯁꯦꯡꯕꯅꯤ, ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗꯤꯌꯦ. ꯍꯣꯏꯗ, ꯑꯩꯈꯣꯏ ꯁꯥꯏꯒꯤꯕꯨ ꯑꯩꯅ ꯍꯦꯛ ꯂꯩꯊꯣꯛꯄ ꯍꯥꯏꯗꯨꯅꯤ. ꯀꯔꯤꯕ? ꯀꯩꯁꯨ ꯅꯠꯇꯦ. ꯅꯣꯏ ꯁ꯭ꯋꯥꯏꯗ ꯈꯔ ꯇꯣꯏꯅ ꯂꯥꯛꯇ ꯌꯥꯔꯣꯏ ꯍꯥꯏꯕ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯈ꯭ꯔꯦ, ꯆꯠꯂꯒꯦ. ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯅꯥꯕ ꯐꯔꯝꯃꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯆꯠꯈꯤ. ꯂꯝꯉꯥꯟꯕꯤ ꯆꯪꯂꯛꯇꯨꯅ. ꯀꯔꯤꯅꯣ ꯑꯃꯁꯤꯅ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯤꯁꯤꯅ? ꯀꯩꯀꯩꯕꯨ ꯍꯥꯏꯔꯝꯃꯤꯅꯣ? ꯈꯪꯗꯦꯗ. ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯝꯕꯅꯦ. ꯀꯣꯀꯤ ꯒꯨꯂꯤꯒ ꯆꯥꯕ꯭ꯔꯥ ꯈꯪꯗꯦ. ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯀꯥꯏꯅꯣ. ꯅꯪꯗꯤ ꯄꯤꯈꯤꯕ꯭ꯔꯣ? ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯈꯤꯕꯅꯦ. ꯑꯗꯣ ꯃꯁꯛꯇꯤ ꯂꯣꯏꯅ ꯐꯖꯩꯌꯦ. ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯑꯩ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯒꯦ, ꯁꯥꯃꯨꯁꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯏꯕꯣꯍꯜ ꯃꯦꯝꯆꯥ ꯃꯈꯣꯏ ꯂꯣꯏꯅ ꯆꯥꯛ ꯆꯥꯔꯤ. ꯇꯣꯝꯊꯤꯜꯅ ꯅꯣꯛꯐꯦꯠ ꯇꯧꯕꯗꯨ ꯎꯔꯒ ꯃꯌꯥꯝꯕ ꯄꯥꯏꯈꯣꯝꯕꯅ. ꯀꯔꯤꯅꯣ ꯅꯪꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯗꯨꯕꯣ? ꯆꯥꯛꯇꯨꯗ ꯀꯔꯤ ꯅꯣꯛꯅꯤꯡꯕ ꯌꯥꯎꯒꯦ? ꯇꯣꯝꯊꯤꯜ ꯃꯌꯥꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ. ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯅꯕ ꯑꯩ ꯌꯦꯡꯁꯤꯟꯕꯒꯤ ꯆꯥꯡꯁꯦ ꯆꯥꯛ ꯆꯥꯕꯁꯤꯕꯨ ꯌꯦꯡꯁꯤꯜꯂꯤꯌꯦ. ꯍꯣ, ꯅꯪꯅ ꯃꯤꯠꯃꯥꯡꯁꯤꯗꯅꯦ ꯅꯣꯛꯐꯦꯠ ꯇꯧꯔ ꯂꯩꯔꯦ, ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯁꯤꯟꯕꯒ ꯇꯥꯏꯅꯦ. ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯏꯕꯣꯍꯜꯅ. ꯏꯄꯥꯒꯤ ꯑꯆꯧꯕ, ꯑꯇꯣꯝꯕ, ꯅꯈꯣꯏ ꯍꯧꯖꯤꯛ ꯑꯐ ꯐꯠꯇꯕ ꯂꯣꯏꯅ ꯃꯁꯛ ꯈꯪꯂꯕꯅꯤ. ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨꯀꯣ. ꯑꯗꯨꯒ ꯑꯇꯣꯝꯕ, ꯅꯪꯁꯨ ꯏꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯇꯦꯡ ꯈꯔ ꯇꯧ. ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ. ꯑꯩꯁꯨꯅꯦ ꯏꯃꯧꯒꯗꯣ ꯄꯥꯝꯂꯕꯅꯤ. ꯇꯣꯝꯊꯤꯜꯅ. ꯍꯣꯏꯅꯦ, ꯑꯩꯁꯨ ꯏꯇꯩꯃꯒꯗꯣ ꯄꯥꯝꯃꯦꯅꯦ. ꯄꯥꯏꯈꯣꯝꯕꯅ. ꯃꯁꯤ ꯉꯥꯡꯁꯦ ꯃꯤꯅ ꯍꯥꯏꯔꯤꯈꯩ ꯌꯥꯎꯏ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯏꯈꯣꯝꯕ ꯏꯀꯥꯏꯗꯨꯅ ꯊꯣꯛꯈꯤ꯫